ꯃꯌꯥꯝꯕꯨ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯃꯍꯧꯁꯥꯒꯨꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯀꯖꯜ ꯈꯨꯟꯗ꯭ꯔꯥꯛꯄꯝ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯀꯦꯇꯨꯀꯤ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯁꯥꯔꯕ ꯅꯨꯡꯁꯥꯒꯤ ꯃꯩꯁꯥ ꯈꯥꯡꯕ ꯑꯣꯏꯅ ꯍꯨꯃꯥꯏ ꯍꯨꯝꯗꯨꯅ ꯐꯝꯃꯤ꯫ ꯀꯦꯇꯨꯀꯤ ꯃꯃꯧꯗ ꯌꯥꯝꯅ ꯊꯧꯗꯥꯕ ꯀꯟꯕꯤ, ꯃꯁꯥꯅ ꯇꯧꯖꯕ ꯌꯥꯕ ꯊꯕꯛꯁꯨ ꯃꯤꯉꯣꯟꯗ ꯍꯦꯛꯇ ꯊꯧꯗꯥꯒꯟꯕꯤ, ꯑꯍꯜ ꯑꯃ ꯑꯣꯏꯅ ꯃꯌꯨꯝꯒꯤ ꯍꯤꯡꯈꯣꯜ ꯁꯝꯕꯜꯁꯨ ꯀꯣꯏꯒꯅꯤ ꯈꯪꯗꯦ꯫ ꯅꯣꯡ ꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯂꯩꯀꯥꯏꯒꯤ ꯀꯅꯥꯅ ꯀꯩꯗꯧꯔꯤ, ꯀꯅꯥꯅ ꯀꯥꯏꯗ ꯆꯠꯂꯤ ꯍꯥꯏꯅ ꯌꯦꯡꯁꯤꯟꯕ, ꯃꯁꯤꯅ ꯀꯦꯇꯨꯀꯤꯒꯤ ꯅꯣꯡꯃꯒꯤ ꯇꯧꯗ꯭ꯔꯕ ꯌꯥꯗꯕ ꯊꯕꯛ ꯑꯣꯏꯗꯨꯅ ꯂꯩꯔꯤ꯫ ꯃꯅꯦꯝ ꯀꯦꯇꯨꯀꯤ ꯁꯥꯎꯅ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯃꯧ, ꯅꯪꯕꯨ ꯀꯩꯗꯧꯔꯤꯒꯦ ꯍꯥꯏꯕꯅꯤ? ꯅꯪꯕꯨ ꯏꯃꯨꯡꯗꯨꯗ ꯀꯩꯗꯧꯔꯤꯒꯦ ꯍꯥꯏꯕ? ꯃꯄꯥꯟꯗ ꯊꯣꯔꯛꯎꯅꯦ, ꯏꯃꯨꯡꯗꯨꯗ ꯁꯨꯝ ꯂꯩꯁꯤꯜꯂꯤ ꯀꯔꯤꯒꯤꯅꯣ? ꯃꯄꯥꯟꯗ ꯊꯣꯔꯛꯑꯣ꯫ ꯃꯃꯧ ꯅꯨꯄꯤ ꯏꯕꯦꯍꯥꯏꯕꯤ ꯁꯥꯎꯅ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯑꯣ ꯀꯔꯤꯅꯣ ꯏꯃꯥ, ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯅꯨꯡꯁꯥꯅ ꯌꯥꯈꯩ ꯁꯥꯈ꯭ꯔꯁꯤꯗ ꯀ꯭ꯋꯥꯛꯇꯧꯅ ꯈꯣꯡꯂꯤꯕꯗꯨꯕꯣ? ꯃꯅꯦꯝ ꯀꯦꯇꯨꯀꯤ ꯃꯃꯧ ꯅꯨꯄꯤꯗ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯧ, ꯏꯃꯥꯁꯦ ꯏꯁꯤꯡ ꯌꯥꯝꯅ ꯈꯧꯔꯥꯡꯉꯤ, ꯆꯠꯂꯣ ꯏꯁꯤꯡ ꯈꯔ ꯄꯨꯊꯣꯔꯛꯎ꯫ ꯋꯥꯁꯦ ꯇꯥꯕꯗ ꯃꯃꯧ ꯅꯨꯄꯤ ꯏꯕꯦꯍꯥꯏꯕꯤ ꯁꯥꯎꯅ ꯈꯨꯝꯃꯛꯏ꯫ ꯀꯔꯤ ꯍꯥꯏꯕ? ꯏꯃꯥꯅ ꯍꯧꯖꯤꯛꯇ ꯍꯥꯏꯈꯤꯕꯗꯨꯕꯣ ꯏꯁꯤꯡ ꯄꯨꯊꯣꯔꯛꯑꯣ ꯍꯥꯏꯕ? ꯑꯣ ꯉꯝꯖꯗ꯭ꯔꯦ ꯏꯁꯤꯡꯒ ꯄꯨꯊꯣꯔꯛꯄ꯫ ꯀꯔꯤꯒꯨꯝꯕ ꯏꯃꯥꯅ ꯀꯩꯊꯦꯜ ꯀꯥꯔꯨꯕꯅꯤ ꯅꯠꯇ꯭ꯔꯒ ꯍꯤꯡꯈꯣꯜ ꯁꯨꯔꯨꯕꯅꯤ ꯍꯥꯏꯔꯗꯤ ꯑꯩꯅ ꯈꯪꯅ ꯏꯃꯥꯒꯤ ꯁꯦꯕꯥ ꯑꯗꯨꯝ ꯇꯧꯒꯗꯕ꯫ ꯑꯗꯨꯗꯤ ꯅꯠꯇ꯭ꯔꯦ, ꯏꯃꯥꯗꯤ ꯂꯩꯀꯥꯏꯁꯤꯗ ꯆꯠꯇꯨꯅ ꯃꯤꯋꯥ ꯉꯥꯡꯅꯕ ꯆꯠꯄ ꯌꯥꯕ ꯃꯈꯩ ꯆꯠꯂꯨꯔꯒ ꯍꯧꯖꯤꯛꯇ ꯃꯤꯋꯥ ꯉꯥꯡꯅꯕ ꯄꯦꯜꯂꯗꯨꯅ ꯍꯜꯂꯛꯂꯒ ꯏꯁꯤꯡ ꯄꯨꯊꯣꯔꯛꯎ ꯀꯥꯏꯅ꯫ ꯑꯣ ꯉꯝꯖꯗ꯭ꯔꯦ, ꯏꯁꯤꯡꯗ ꯊꯛꯅꯤꯡꯂꯒꯅꯦ ꯏꯃꯨꯡ ꯆꯪꯗꯨꯅ ꯀꯜꯂꯒ ꯊꯛꯎꯁꯣ, ꯄꯨꯟꯗ ꯏꯁꯤꯡ ꯑꯏꯪꯕ ꯂꯩꯍꯧꯕꯅꯤ꯫ ꯃꯅꯦꯝ ꯀꯦꯇꯨꯀꯤ ꯃꯃꯧ ꯅꯨꯄꯤꯒꯤ ꯊꯑꯣꯏ ꯎꯁꯤꯠꯇꯕ ꯋꯥꯉꯥꯡ ꯑꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯁꯥꯎꯔꯗꯨꯅ ꯆꯩꯔꯛꯏ꯫ ꯏꯕꯦꯝꯃ ꯃꯧ, ꯅꯪꯁꯦ ꯀꯔꯝꯕ ꯃꯧꯅꯣ ꯅꯪꯕꯣ? ꯑꯩꯁꯦ ꯅꯅꯦꯝꯄꯣꯛꯅꯤ, ꯑꯩꯅ ꯍꯥꯏꯕ ꯋꯥꯕꯨ ꯅꯪꯅ ꯍꯦꯛꯇ ꯊꯑꯣꯏ ꯎꯁꯤꯠꯇ꯭ꯔꯤꯕꯁꯦ ꯀꯔꯤꯒꯤꯅꯣ? ꯅꯪ ꯌꯥꯝꯅ ꯇꯧ ꯉꯝꯃꯦꯅꯦ꯫ ꯑꯩꯈꯣꯏꯁꯨ ꯅꯪꯗꯧꯅꯅꯦ ꯃꯧ ꯑꯣꯏꯔꯛꯏꯕꯅꯤ, ꯑꯗꯨꯕꯨ ꯏꯅꯦꯝ ꯏꯀꯨ ꯁꯦꯕꯥ ꯐꯖꯅ ꯇꯧꯖꯔꯛꯏ, ꯅꯣꯡꯃꯇ ꯏꯅꯦꯝꯒꯤ ꯆꯤꯟꯊꯛꯇ ꯈꯨꯝꯖꯔꯛꯇꯤꯌꯦ, ꯅꯪꯗꯧꯅ ꯇꯧꯖꯔꯛꯇꯦ꯫ ꯃꯃꯧ ꯅꯨꯄꯤ ꯏꯕꯦꯍꯥꯏꯕꯤ ꯃꯅꯦꯝꯅ ꯃꯉꯣꯟꯗ ꯉꯥꯡꯂꯤꯕꯗꯣ ꯀꯔꯤꯁꯨ ꯊꯧꯁꯥꯗꯅ ꯃꯆꯤꯜ ꯑꯗꯨ ꯄꯩꯊꯣꯛꯇꯨꯅ ꯇꯧꯖ-ꯁꯥꯔꯤꯁꯤ ꯌꯦꯡꯉꯣ ꯍꯥꯏꯕꯒꯨꯝ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯅꯦꯝ ꯀꯦꯇꯨꯀꯤ ꯁꯥꯎꯅ ꯃꯃꯧ ꯅꯨꯄꯤꯕꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯃꯗꯤ ꯀꯦꯇꯨꯀꯤ ꯈꯨꯟꯒꯤ ꯀꯩꯊꯦꯜꯗ ꯆꯠꯂꯝꯃꯤ꯫ ꯃꯥꯒꯤ ꯐꯤ ꯐꯖꯕ ꯑꯃꯁꯨ ꯂꯩꯒꯦ, ꯑꯗꯨꯒ ꯃꯥꯒꯤ ꯄꯣꯠ ꯑꯇꯩ ꯈꯔꯁꯨ ꯌꯦꯡꯒꯦ ꯈꯜꯂꯗꯨꯅ ꯀꯩꯊꯦꯜ ꯀꯥꯔꯛꯂꯝꯃꯤ꯫ ꯀꯦꯇꯨꯀꯤꯅ ꯀꯩꯊꯦꯜꯁꯤꯗꯤ ꯀꯔꯤꯅꯣ? ꯃꯤꯕꯨ ꯏꯇꯥꯛ ꯇꯥꯛꯏꯗ, ꯉꯁꯤꯗꯤ ꯀꯔꯤꯅꯣꯅꯦ? ꯄꯣꯠꯐꯝꯁꯨ ꯀꯌꯥ ꯐꯝꯕ ꯎꯗꯦꯅꯦ꯫ ꯑꯩꯕꯨ ꯐꯤꯁꯤꯕꯨ ꯀꯔꯝꯕꯅ ꯐꯒꯗꯕꯅꯣ? ꯍꯥꯏꯗꯨꯅ ꯈꯟꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯨꯝ ꯐꯤ ꯈꯜꯂꯤꯉꯩ ꯀꯦꯇꯨꯀꯤꯒꯤ ꯊꯥꯏꯅꯒꯤ ꯂꯩꯁꯥꯔꯤꯉꯩꯒꯤ ꯃꯃꯥꯟꯅꯕꯤ ꯊꯣꯏꯕꯤꯗꯨ ꯍꯦꯛ ꯎꯕꯗ ꯀꯦꯇꯨꯀꯤꯅ ꯊꯣꯏꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯏ꯫ ꯊꯣꯏꯕꯤ ꯅꯠꯇ꯭ꯔꯣ? ꯍꯪꯂꯝꯃꯤ꯫ ꯊꯣꯏꯕꯤꯅ ꯃꯥꯅꯦ, ꯀꯦꯇꯨꯀꯤ ꯅꯠꯇ꯭ꯔꯣ? ꯃꯥꯅꯦ, ꯑꯗꯣ ꯅꯪꯕꯨ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯣ? ꯀꯝꯗꯧꯔꯤꯒꯦ? ꯍꯣꯏ ꯅꯨꯡꯉꯥꯏꯔꯤ, ꯑꯗꯣ ꯅꯪꯕꯨ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯕꯅꯣ? ꯑꯩ ꯐꯤ ꯑꯃ ꯁꯨꯝ ꯌꯦꯡꯒꯦ ꯍꯥꯏꯅ ꯂꯥꯛꯂꯝꯕꯅꯤ, ꯅꯪꯗꯤ ꯀꯔꯤ ꯂꯩꯗꯣꯏꯅꯣ? ꯍꯣ ꯑꯩꯁꯨꯅꯦ ꯍꯦꯟꯁꯥꯡ ꯈꯔ ꯁꯨꯝ ꯌꯦꯡꯒꯦ ꯍꯥꯏꯅ ꯂꯥꯛꯂꯝꯕꯅꯤ, ꯂꯧ ꯑꯗꯨꯗꯤ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅꯤ ꯄꯨꯟꯅ ꯆꯠꯃꯤꯟꯅꯈꯤ꯫ ꯀꯦꯇꯨꯀꯤꯁꯨ ꯍꯣꯏ ꯍꯥꯏꯔꯗꯨꯅ ꯀꯩꯊꯦꯜ ꯄꯣꯂꯛꯇ ꯁꯨꯝ ꯂꯥꯛꯄꯅ ꯐꯤ ꯌꯣꯟꯐꯝ ꯑꯃꯗ ꯍꯥꯟꯅ ꯆꯪꯃꯤꯟꯅꯗꯨꯅ ꯀꯦꯇꯨꯀꯤꯒꯤ ꯐꯤ ꯍꯥꯟꯅ ꯌꯦꯡꯂꯝꯃꯤ꯫ ꯀꯦꯇꯨꯀꯤ ꯐꯤ ꯃꯌꯥꯝ ꯑꯗꯨ ꯁꯨꯝ ꯌꯦꯡꯂꯛꯄꯗ ꯃꯥꯒꯤ ꯊꯃꯣꯏꯅ ꯈꯣꯏꯗꯥꯕ ꯐꯤ ꯑꯃꯠꯇ ꯌꯥꯎꯗꯕꯅ ꯊꯣꯏꯕꯤꯗ ꯍꯥꯏꯔꯝꯃꯤ꯫ ꯊꯣꯏꯕꯤ, ꯑꯇꯣꯞꯄ ꯐꯤ ꯌꯣꯟꯐꯝꯗ ꯑꯣꯏꯅ ꯌꯦꯡꯉꯨꯔꯁꯤ, ꯑꯩ ꯁꯤꯗ ꯂꯩꯔꯤꯕ ꯐꯤꯁꯤꯡꯁꯦ ꯑꯃꯠꯇ ꯍꯦꯛ ꯄꯥꯝꯗꯦ ꯍꯥꯏꯔꯗꯨꯅ ꯊꯣꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯐꯤ ꯌꯣꯟꯐꯝ ꯄꯣꯠꯐꯝꯁꯤꯡ ꯃꯊꯪ ꯁꯨꯝ ꯌꯦꯡꯂꯛꯄꯗ ꯊꯣꯏꯕꯤꯗꯨ ꯃꯥꯒꯤ ꯍꯦꯟꯁꯥꯡ ꯈꯔ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯗꯨ ꯂꯩꯗꯕꯗꯨꯗ ꯃꯕꯨꯛꯅꯤꯡꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯅ ꯈꯜꯂꯛꯂꯝꯃꯤ꯫ ꯀꯔꯤꯅꯣꯅꯦ ꯑꯩꯕꯣ, ꯃꯁꯤꯒꯤ ꯀꯦꯇꯨꯀꯤ ꯍꯥꯏꯕꯁꯤꯅ ꯃꯥꯒꯤ ꯐꯤ ꯑꯃꯗ ꯈꯟꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯉꯁꯥꯏꯗꯒꯤ ꯄꯣꯠꯐꯝ ꯀꯌꯥꯗꯤ ꯁꯨꯔꯦ ꯆꯪꯂꯛꯂꯤꯕꯁꯦ, ꯑꯗꯨꯕꯨ ꯃꯥꯒꯤ ꯑꯄꯥꯝꯕ ꯌꯥꯎꯗꯦ ꯍꯥꯏꯗꯨꯅ ꯇꯧꯗꯨꯅ ꯂꯩꯔꯦ꯫ ꯑꯩꯗꯤ ꯌꯥꯝ ꯁꯥꯎꯅꯤꯡꯂꯛꯇꯣꯔꯦ꯫ ꯊꯣꯏꯕꯤꯅ ꯀꯦꯇꯨꯀꯤ, ꯃꯁꯤꯒꯤ ꯐꯤꯁꯤꯗꯤ ꯌꯥꯝꯅ ꯐꯖꯔꯦ, ꯑꯗꯨꯅ ꯃꯁꯤ ꯑꯣꯏꯅ ꯂꯩꯈ꯭ꯔꯁꯤꯗꯅ꯫ ꯊꯣꯏꯕꯤ, ꯁꯤꯕꯨ ꯏꯐ ꯐꯖꯗꯦꯗ, ꯐꯤꯅꯤꯅ ꯁꯤꯕꯨ ꯍꯥꯏꯗꯨꯅ ꯊꯣꯏꯕꯤꯗ ꯍꯥꯏꯐꯦꯠ ꯁꯣꯛꯇꯣꯛꯏ꯫ ꯊꯣꯏꯕꯤ ꯁꯥꯎꯅꯤꯡꯅ ꯏꯇꯥ ꯀꯦꯇꯨꯀꯤ,
ꯑꯗꯨꯗꯤ ꯐꯤ ꯑꯁꯦ ꯅꯪ ꯅꯇꯣꯝꯇ ꯑꯣꯏꯅ ꯂꯩꯍꯧꯔꯣ ꯑꯩꯗꯤ ꯍꯦꯟꯁꯥꯡ ꯈꯔ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ ꯃꯇꯝꯁꯨ ꯊꯦꯡꯖꯤꯜꯂꯛꯂꯦ ꯑꯩ ꯊꯦꯡꯉꯦ ꯍꯥꯏꯔꯝꯗꯨꯅ ꯊꯣꯏꯕꯤꯗꯣ ꯄ꯭ꯔꯞ ꯆꯠꯈꯤ ꯀꯦꯇꯨꯀꯤ ꯊꯣꯏꯕꯤꯗ ꯌꯦꯡꯗꯨꯅ ꯃꯆꯤꯟꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯍꯧꯋꯤ ꯑꯁꯨꯝꯅ ꯈꯜꯍꯧꯋꯤ ꯅꯣꯛꯇꯨꯝ ꯅꯣꯛꯆꯅꯤ ꯑꯩꯅ ꯄꯥꯝꯗꯕ ꯐꯤ ꯑꯁꯤꯕꯨ ꯑꯩꯉꯣꯟꯗ ꯐꯖꯩ ꯂꯩꯈ꯭ꯔꯣ ꯀꯥꯏꯅ ꯍꯥꯏꯔꯤꯁꯤꯕꯨ ꯃꯥꯗꯨꯝ ꯂꯩꯒꯦ ꯍꯥꯏꯗꯦ ꯑꯩꯅ ꯄꯥꯝꯗ꯭ꯔꯗꯤ ꯄꯥꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯁꯥꯎꯅ ꯐꯤꯒ ꯑꯃꯠꯇ ꯂꯩꯗꯕꯤꯗ ꯃꯌꯨꯝꯗ ꯍꯟꯈꯤ ꯀꯦꯇꯨꯀꯤ ꯃꯥꯅ ꯇꯧꯔꯗꯤ ꯆꯨꯝꯃꯤ ꯃꯤꯒꯤ ꯀꯩꯝꯇ ꯈꯟꯗꯕꯤ ꯌꯥꯝꯅ ꯃꯔꯩ ꯃꯔꯥ ꯇꯧꯕꯤ ꯅꯨꯄꯤ ꯑꯃꯅꯤ ꯀꯦꯇꯨꯀꯤꯅ ꯏꯁ ꯋꯥꯈ꯭ꯔꯦꯗ ꯅꯣꯡ ꯐꯥꯗꯣꯛ ꯀꯩꯊꯦꯜ ꯀꯥꯕꯁꯤꯗꯤ ꯍꯥꯏꯗꯨꯅ ꯉꯥꯡꯗꯨꯅ ꯃꯌꯨꯝꯗ ꯆꯪꯂꯛꯏ ꯇꯣꯝꯕ ꯀꯦꯇꯨꯀꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯜꯒꯤ ꯃꯆꯥꯅꯨꯄꯥꯅꯤ ꯃꯕꯣꯛꯅ ꯀꯩꯊꯦꯜꯗꯒꯤ ꯍꯜꯂꯛꯄ ꯎꯕꯗ ꯌꯥꯝꯅ ꯍꯔꯥꯎꯅ ꯆꯦꯟꯁꯤꯜꯂꯛꯏ ꯇꯣꯝꯕ ꯍꯔꯥꯎꯅ ꯑꯕ꯭ꯋꯥ ꯅꯪ ꯍꯜꯂꯛꯑꯕꯣ ꯑꯩꯒꯤ ꯑꯆꯥꯄꯣꯠꯇꯤ ꯀꯗꯥꯏꯅꯣ ꯀꯦꯇꯨꯀꯤꯅ ꯈꯔ ꯁꯥꯎꯅꯒ ꯂꯥꯛꯄꯅꯤ ꯃꯁꯨ ꯅꯨꯄꯥꯅ ꯑꯗꯨꯃꯥꯏꯅ ꯃꯥꯒꯤ ꯍꯪꯂꯛꯄꯗꯨꯗ ꯁꯥꯎꯅ ꯈꯨꯝꯃꯛꯏ ꯆꯠꯂꯣꯍꯦ ꯑꯥꯗ ꯀꯗꯥꯏꯗꯒꯤ ꯑꯆꯥꯄꯣꯠꯅꯣ ꯈꯔꯒ ꯁꯥꯎꯅꯤꯡꯅ ꯀꯩꯊꯦꯜꯗꯒꯤ ꯍꯜꯂꯛꯏꯀꯥꯟꯁꯤꯗ ꯆꯠꯂꯣ ꯅꯃꯥꯗ ꯍꯥꯏꯔꯨꯁꯣ ꯍꯥꯏꯗꯨꯅ ꯉꯥꯡꯂꯝꯃꯤ ꯇꯣꯝꯕ ꯃꯕꯣꯛꯅ ꯁꯨꯝꯅ ꯉꯥꯡꯂꯛꯄꯁꯤꯗ ꯀꯞꯂꯗꯨꯅ ꯃꯃꯥꯒꯤ ꯏꯃꯨꯡꯗ ꯆꯦꯟꯁꯤꯟꯈꯤ ꯏꯕꯦꯍꯥꯏꯕꯤ ꯄꯥꯈꯠꯅ ꯃꯆꯥꯅ ꯀꯞꯇꯨꯅ ꯆꯦꯜꯂꯛꯄꯗꯨꯗ ꯀꯩꯗꯧꯔꯦ ꯇꯣꯝꯕ ꯀꯅꯥꯅ ꯀꯔꯤ ꯇꯧꯔꯛꯏꯅꯣ ꯍꯥꯏꯅ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ ꯃꯆꯥꯅꯨꯄꯥ ꯇꯣꯝꯕꯅ ꯃꯕꯣꯛꯅ ꯃꯉꯣꯟꯗ ꯉꯥꯡꯂꯛꯄꯁꯤꯡꯗꯨ ꯂꯣꯏꯅ ꯇꯝꯂꯝꯃꯤ ꯃꯗꯨ ꯇꯥꯕꯗ ꯏꯕꯦꯍꯥꯏꯕꯤꯗꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯗꯨꯅ ꯃꯅꯦꯝꯕꯣꯛꯀꯤ ꯃꯅꯥꯛꯇ ꯌꯥꯝꯅ ꯁꯥꯎꯅ ꯂꯥꯛꯂꯤ ꯏꯕꯦꯍꯥꯏꯕꯤ ꯁꯥꯎꯅ ꯀꯔꯤꯅꯣ ꯏꯃꯥꯅ ꯇꯧꯕꯤꯔꯤꯁꯦ ꯀꯔꯤꯅꯣ ꯑꯉꯥꯡꯁꯤꯅ ꯏꯃꯥꯗ ꯀꯔꯤ ꯀꯥꯏꯈ꯭ꯔꯒꯦ ꯏꯃꯥꯅ ꯀꯩꯊꯦꯜ ꯀꯥꯔꯨꯕꯒꯤ ꯑꯆꯥꯄꯣꯠ ꯂꯩꯔꯛꯄ꯭ꯔꯥ ꯍꯥꯏꯅ ꯃꯕꯣꯛꯅꯤꯅ ꯍꯪꯖꯕꯕꯨ ꯏꯃꯥꯅ ꯑꯁꯨꯛ ꯌꯥꯝꯅ ꯊꯤꯅ ꯇꯧꯕꯤꯔꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣꯕ ꯀꯦꯇꯨꯀꯤ ꯃꯃꯧ ꯅꯨꯄꯤꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝꯗꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯗꯨꯅ ꯍꯥꯏꯔꯛꯏ ꯃꯧ ꯅꯆꯥꯗꯣ ꯑꯩꯅ ꯐꯨꯕ ꯅꯠꯇꯦꯀꯣ ꯃꯥ ꯃꯇꯣꯝꯇ ꯀꯞꯇꯨꯅ ꯆꯪꯈꯤꯕꯅꯤ ꯏꯁꯨꯗꯣ ꯅꯨꯡꯁꯤꯈ꯭ꯔꯖꯥꯠꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩꯁꯨ ꯀꯩꯊꯦꯜꯗꯅꯦ ꯏꯃꯥꯟꯅꯕꯤ ꯑꯃ ꯊꯦꯡꯅꯕꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯐꯤ ꯂꯩꯕꯒꯤ ꯃꯇꯥꯡꯗ ꯈꯔ ꯅꯨꯡꯉꯥꯏꯅꯗꯕꯗꯒꯤ ꯑꯩꯁꯨ ꯁꯥꯎꯅꯤꯡꯅ ꯍꯜꯂꯛꯄꯅꯤ ꯑꯗꯨꯗ ꯏꯁꯨꯁꯤꯅ ꯑꯆꯥꯄꯣꯠ ꯂꯩꯔꯛꯄ꯭ꯔꯅ ꯍꯦꯛ ꯍꯪꯖꯤꯜꯂꯛꯄꯗꯨꯗ ꯏꯁꯥꯁꯤ ꯁꯥꯎꯅꯤꯡꯗꯨꯅꯅꯦ ꯂꯩꯔꯛꯇꯦ ꯍꯥꯏꯔꯨꯕ ꯈꯛꯇꯅꯤꯀꯣ ꯑꯩ ꯅꯪꯒꯤ ꯅꯆꯥꯁꯤꯗ ꯐꯨꯈꯤꯕꯒ ꯂꯩꯇꯦ ꯅꯆꯥꯗꯣ ꯏꯕꯦꯍꯥꯏꯕꯤ ꯃꯅꯦꯝꯕꯣꯛꯀꯤ ꯃꯒꯨꯟ ꯅꯤꯡꯊꯤꯅ ꯈꯪꯉꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯏꯃꯥꯅ ꯑꯆꯥꯄꯣꯠꯇꯣ ꯂꯩꯔꯛꯇ꯭ꯔꯁꯨ ꯐꯖꯅ ꯉꯁꯤꯗꯤ ꯂꯩꯔꯛꯇ꯭ꯔꯦ ꯍꯥꯏꯔꯒ ꯌꯥꯕꯗꯨꯕꯨ ꯑꯉꯥꯡꯁꯤꯗ ꯉꯥꯡꯕꯤꯔꯤ ꯀꯩꯒꯤꯅꯣꯕ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯒ ꯁꯥꯎꯅ ꯄꯩꯊꯣꯛꯇꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ ꯀꯦꯇꯨꯀꯤ ꯍꯣꯏꯒꯤ ꯏꯃꯨꯡꯁꯨ ꯇꯣꯉꯥꯟ ꯂꯣꯏ ꯆꯥꯅꯩ ꯃꯃꯧ ꯅꯨꯄꯤ ꯏꯕꯦꯍꯥꯏꯕꯤꯅ ꯃꯅꯦꯝꯕꯣꯛꯀ ꯄꯨꯟꯅ ꯆꯥꯃꯤꯟꯅꯕ ꯄꯥꯝꯗꯕꯗꯒꯤ ꯃꯥꯒꯤ ꯅꯨꯄꯥꯒ ꯃꯆꯥꯅꯨꯄꯥꯒ ꯆꯥꯈ꯭ꯔꯦ ꯑꯗꯨꯒ ꯀꯦꯇꯨꯀꯤ ꯍꯣꯏꯒꯤꯅ ꯃꯄꯨꯔꯣꯏꯕꯒ ꯃꯆꯥꯅꯨꯄꯥ ꯄꯥꯈꯪꯗꯨꯒ ꯆꯥꯃꯤꯟꯅꯔꯝꯃꯤ ꯑꯁꯨꯝꯅ ꯀꯦꯇꯨꯀꯤꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤꯗ ꯃꯃꯧ ꯅꯨꯄꯤꯁꯤ ꯃꯅꯦꯝꯕꯣꯛꯄꯨ ꯌꯥꯝꯅ ꯅꯨꯡꯁꯤꯔꯝꯗꯦ ꯅꯨꯃꯤꯗꯥꯡ ꯌꯧꯔꯗꯨꯅ ꯀꯦꯇꯨꯀꯤ ꯆꯥꯛ ꯊꯣꯡꯅꯕ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯂꯝꯃꯤ ꯀꯦꯇꯨꯀꯤꯅ ꯏꯍꯦ ꯑꯩꯗꯤ ꯀꯥꯎꯔꯦꯗꯅ ꯉꯁꯥꯏ ꯀꯩꯊꯦꯜ ꯀꯥꯕꯗ ꯍꯤꯟꯖꯥꯡ ꯈꯔ ꯂꯩꯔꯛꯀꯦ ꯈꯟꯕꯅꯤ ꯑꯗꯨꯕꯨ ꯍꯦꯛ ꯀꯥꯎꯗꯅ ꯂꯩꯔꯛꯇ꯭ꯔꯦꯗꯣ ꯑꯩꯗꯤ ꯍꯧꯖꯤꯛꯇ ꯅꯤꯡꯁꯤꯡꯉꯤ ꯍꯧꯖꯤꯛꯄꯨ ꯑꯩꯕꯨ ꯀꯗꯥꯏꯗꯒꯤ ꯑꯦꯟꯁꯥꯡꯅꯣ ꯊꯣꯡꯗꯣꯏꯁꯤꯕꯣ ꯏꯪꯈꯣꯜꯗꯩ ꯈꯔ ꯍꯦꯛꯀꯗꯧꯁꯨ ꯏꯪꯈꯣꯜꯅꯦꯅ ꯇꯧꯔꯤꯁꯤ ꯀꯔꯤꯝꯇ ꯍꯦꯛꯍꯧꯗꯦ ꯇꯧꯔꯤꯁꯤ ꯍꯥꯏꯗꯨꯅ ꯀꯦꯇꯨꯀꯤꯗꯨ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯉꯥꯏꯍꯥꯛꯁꯨ ꯋꯥꯈꯜ ꯑꯃ ꯈꯜꯂꯕ ꯇꯨꯡꯗ ꯃꯃꯧ ꯅꯨꯄꯤ ꯏꯕꯦꯍꯥꯏꯕꯤꯒꯤ ꯇꯣꯉꯥꯟꯅ ꯀꯣꯏꯔꯤꯕ ꯃꯥꯒꯤ ꯏꯪꯈꯣꯜꯗꯒꯤ ꯍꯪꯒꯥꯝ ꯈꯔ ꯍꯦꯛꯇꯨꯅ ꯊꯣꯡꯂꯒꯦ ꯈꯜꯂꯗꯨꯅ ꯀꯦꯇꯨꯀꯤ ꯃꯃꯧ ꯅꯨꯄꯤꯒꯤ ꯏꯪꯈꯣꯜ ꯇꯝꯅ ꯑꯃꯝꯕ ꯃꯔꯛꯇꯨꯗ ꯃꯥꯗꯨꯅ ꯂꯥꯛꯂꯝꯃꯤ ꯑꯁꯨꯝꯅ ꯂꯥꯛꯇꯨꯅ ꯏꯪꯈꯣꯜ ꯌꯧꯔꯗꯨꯅ ꯍꯪꯒꯥꯝ ꯃꯀꯥ ꯈꯔ ꯍꯦꯛꯂꯤꯉꯩꯗ ꯃꯃꯧ ꯅꯨꯄꯤ ꯏꯕꯦꯍꯥꯏꯕꯤꯗꯨ ꯈꯨꯖꯥꯝ ꯍꯩꯗꯣꯛꯄ ꯃꯅꯤꯡ ꯊꯣꯡꯗ ꯊꯣꯔꯛꯏ ꯑꯗꯨꯒ ꯍꯪꯒꯥꯝ ꯍꯧꯔꯤꯕꯗꯨꯗ ꯃꯃꯧ ꯅꯨꯄꯤ ꯏꯕꯦꯍꯥꯏꯕꯤꯅ ꯈꯨꯖꯥꯝ ꯑꯗꯨ ꯍꯩꯗꯣꯔꯛꯄꯗ ꯃꯅꯦꯝꯕꯣꯛ ꯀꯦꯇꯨꯀꯤꯗꯨ ꯄꯨꯝꯆꯣꯠ ꯍꯦꯛ ꯆꯣꯠꯂꯝꯃꯤ ꯑꯗꯨꯕꯨ ꯋꯥ ꯉꯥꯡꯕ ꯌꯥꯕ ꯃꯇꯥꯡ ꯅꯠꯇꯦ ꯈꯟꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ ꯃꯃꯧ ꯅꯨꯄꯤ ꯏꯕꯦꯍꯥꯏꯕꯤ ꯑꯗꯨ ꯈꯨꯖꯥꯝ ꯍꯩꯗꯣꯛꯄ ꯂꯣꯏꯔꯗꯨꯅ ꯑꯃꯨꯛ ꯆꯪꯈ꯭ꯔꯦ ꯀꯦꯇꯨꯀꯤꯗꯨ ꯃꯃꯧ ꯅꯨꯄꯤꯗꯨꯅ ꯃꯉꯣꯟꯗ ꯈꯨꯖꯥꯝ ꯍꯩꯖꯤꯜꯂꯝꯕꯗꯨꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ ꯑꯗꯨꯕꯨ ꯃꯥꯅ ꯅꯨꯃꯤꯗꯥꯡꯁꯤꯗ ꯍꯪꯒꯥꯝ ꯍꯨꯔꯥꯟꯕ ꯂꯥꯛꯄꯒꯤ ꯃꯍꯩꯅꯤ ꯈꯟꯗꯨꯅ ꯇꯞꯅ ꯍꯪꯒꯥꯝ ꯃꯔꯛꯇꯩ ꯊꯣꯔꯛꯇꯨꯅ ꯃꯥꯒꯤ ꯆꯥꯛꯈꯨꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯃꯐꯤ ꯃꯔꯣꯜ ꯑꯆꯣꯠꯄ ꯃꯌꯥꯝꯗꯨ ꯂꯣꯏꯅ ꯍꯣꯡꯗꯣꯛꯂꯝꯃꯤ ꯑꯗꯨꯒ ꯍꯪꯒꯥꯝ ꯑꯗꯨ ꯊꯣꯡꯂꯝꯃꯤ ꯆꯥꯛ ꯂꯣꯏꯔꯗꯨꯅ ꯃꯄꯨꯔꯣꯏꯕ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥ ꯈꯣꯟꯃꯩꯕꯨ ꯀꯧꯔꯗꯨꯅ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯝꯃꯤ ꯂꯣꯏꯔꯗꯨꯅ ꯀꯦꯇꯨꯀꯤꯅ ꯀꯣꯜꯂꯤꯛ ꯋꯥꯏꯔꯝ ꯁꯦꯡꯗꯨꯅ ꯊꯕꯛ ꯄꯨꯝꯅꯃꯛ ꯂꯣꯏꯁꯤꯜꯂꯝꯗꯨꯅ ꯀꯦꯇꯨꯀꯤ ꯇꯨꯝꯕ ꯆꯪꯈꯤ ꯑꯁꯨꯝꯅ ꯅꯣꯡꯉꯥꯜꯂꯗꯨꯅ ꯎꯆꯦꯛ ꯋꯥꯌꯥ ꯀꯌꯥꯅ ꯂꯥꯡꯕ ꯌꯦꯟꯕꯥ ꯂꯥꯕ ꯀꯌꯥꯅ ꯈꯣꯡꯂꯤꯕꯗꯨ ꯇꯥꯕꯗ ꯀꯦꯇꯨꯀꯤ ꯇꯨꯝꯕ ꯌꯥꯔꯝꯗꯦ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯏꯕꯦꯍꯥꯏꯕꯤ ꯁꯨꯃꯥꯡ ꯊꯦꯂꯣꯡ ꯁꯤꯠ ꯁꯦꯡꯗꯨꯅ
𝗙𝗵𝗂𝗂𝗧 ꯂꯣꯏꯔꯒ ꯏꯔꯨꯃꯥꯏꯊꯖꯗꯨꯅ 𝗪𝗵𝗁 ꯀꯦꯇꯨꯀꯤ ꯇꯨꯝꯕ ꯌꯥꯗ꯭ꯔꯗꯨꯅ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯂꯛꯇꯨꯅ ꯃꯄꯥꯟꯗ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯃꯧꯅꯨꯄꯤꯅ ꯂꯥꯏꯗꯨꯛ ꯊꯥꯎꯃꯩ ꯊꯥꯔꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯃꯃꯧꯅꯨꯄꯤ ꯍꯦꯛ ꯎꯕꯒ ꯉꯔꯥꯡ ꯃꯃꯧꯅꯨꯄꯤꯅ ꯅꯨꯃꯤꯗꯥꯡꯗ ꯃꯉꯣꯟꯗ ꯈꯨꯖꯥꯝ ꯍꯩꯖꯤꯜꯂꯛꯄꯗꯨ ꯍꯦꯛ ꯅꯤꯡꯁꯤꯡꯂꯨꯕꯗ ꯁꯥꯎꯅꯤꯡꯂꯗꯨꯅ ꯃꯃꯧꯅꯨꯄꯤꯗ ꯃꯃꯤꯠ ꯐꯩꯅ ꯌꯦꯡꯂꯝꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯏꯕꯦꯍꯥꯏꯕꯤꯁꯨ ꯂꯥꯏ ꯈꯣꯏꯔꯝꯕ ꯂꯣꯏꯔꯗꯨꯅ ꯏꯃꯨꯡꯗ ꯆꯪꯉꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯌꯨꯛꯀꯤ ꯆꯥꯛ ꯊꯣꯡꯒꯦ ꯍꯥꯏꯗꯨꯅ ꯍꯦꯟꯁꯥꯡ ꯈꯔ ꯏꯪꯈꯣꯜꯗꯒꯤ ꯍꯦꯛꯂꯨꯒꯦ ꯍꯥꯏꯗꯨꯅ ꯏꯪꯈꯣꯜ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯍꯪꯒꯥꯝ ꯈꯔ ꯍꯧꯔꯤꯕꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯄꯗ ꯍꯪꯒꯥꯝ ꯑꯗꯨ ꯂꯣꯏꯅ ꯂꯩꯈꯥꯏꯔꯝꯕꯗꯨ ꯎꯕꯗ ꯌꯥꯝꯅ ꯁꯥꯎꯅ ꯉꯥꯡꯉꯛꯏ꯫ ꯀꯅꯥꯅꯣ ꯑꯩꯒꯤ ꯍꯪꯒꯥꯝ ꯑꯁꯦ ꯂꯣꯏꯅ ꯍꯦꯛ ꯅꯩꯈꯥꯏꯔꯝꯃꯤꯁꯤꯕꯣ? ꯃꯣꯏꯕꯨ ꯅꯩꯈꯥꯏꯗ꯭ꯔꯕꯁꯨ ꯐꯖꯅ ꯍꯥꯏꯔꯒ ꯍꯦꯛꯄ ꯌꯥꯗꯕ꯭ꯔꯕꯁꯤ? ꯃꯤꯁꯤꯡꯁꯦ ꯌꯥꯝꯅ ꯍꯦꯟꯃꯜꯂꯦꯀꯣ꯫ ꯃꯈꯨꯠꯇꯨꯗꯤ ꯂꯩꯈꯣꯝ ꯇꯩꯈꯤꯅꯤ ꯍꯥꯏꯗꯨꯅ ꯍꯤꯡꯈꯣꯜꯗ ꯄꯣꯠꯇꯤ ꯑꯃꯠꯇ ꯊꯥꯅꯗ꯭ꯔꯦ꯫ ꯑꯗꯨꯒ ꯃꯤꯒꯤ ꯍꯤꯡꯈꯣꯜꯗꯒꯤ ꯄꯣꯠ ꯆꯩ ꯍꯨꯔꯥꯟꯗꯨꯅ ꯂꯩꯔꯤꯅꯦ꯫ ꯃꯤ ꯎꯗ꯭ꯔꯤꯉꯩ ꯑꯩꯒꯤ ꯍꯪꯒꯥꯝꯁꯤ ꯃꯣꯏꯅꯗꯤ ꯊꯥꯗ꯭ꯔꯕꯅꯤꯅ ꯊꯥꯕꯒꯤ ꯑꯋꯥꯕ ꯍꯥꯏꯕꯗꯨꯗꯤ ꯈꯪꯄꯣꯟꯇꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯉꯥꯡꯂꯝꯃꯤ꯫ ꯁꯣꯝꯗ ꯀꯦꯇꯨꯀꯤꯗꯨ ꯃꯃꯧꯅꯨꯄꯤꯅ ꯃꯉꯣꯟꯗ ꯉꯥꯡꯂꯤꯕ ꯃꯌꯥꯝꯗꯨ ꯁꯥꯎꯅꯤꯡꯕꯅꯗꯤ ꯂꯣꯏꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯋꯥ ꯉꯥꯡꯉꯨꯕꯗꯤ ꯌꯥꯗꯦ ꯈꯟꯗꯨꯅ ꯃꯥꯅ ꯉꯔꯥꯡ ꯍꯪꯒꯥꯝ ꯂꯣꯟꯅ ꯍꯨꯔꯥꯜꯂꯨꯕꯒꯤꯅꯦ ꯈꯟꯗꯨꯅ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯀꯦꯇꯨꯀꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯗꯨ ꯅꯨꯄꯤ ꯑꯃ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯄꯥꯎꯁꯦ ꯀꯦꯇꯨꯀꯤꯁꯨ ꯇꯥꯔꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯔꯤ꯫ ꯀꯦꯇꯨꯀꯤꯅ ꯑꯩꯒꯤꯁꯨ ꯉꯁꯤꯗꯤ ꯑꯩꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯒꯗꯕ ꯏꯃꯧ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯂꯥꯛꯂꯦ, ꯅꯨꯡꯉꯥꯏꯖꯔꯦ꯫ ꯏꯃꯧ ꯑꯍꯜꯒꯤ ꯃꯃꯥꯡꯗ ꯏꯃꯧ ꯑꯇꯣꯝꯕꯤꯕꯨ ꯂꯦꯟꯅꯒꯦ ꯈꯪꯒꯅꯤ ꯑꯁꯤ ꯈꯟꯗꯨꯅ ꯀꯦꯇꯨꯀꯤ ꯃꯇꯣꯝꯇ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ꯫ ꯀꯦꯇꯨꯀꯤ ꯅꯣꯡꯉꯥꯜꯂꯗꯨꯅ ꯃꯥꯒꯤ ꯃꯃꯧ ꯅꯨꯄꯤ ꯑꯇꯣꯝꯕꯤꯕꯨ ꯂꯧꯕ ꯆꯠꯅꯕ ꯍꯥꯏꯗꯨꯅ ꯂꯩꯀꯥꯏꯒꯤ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤ ꯈꯔ ꯍꯧꯗꯨꯅ ꯃꯧ ꯑꯇꯣꯝꯕꯤ ꯂꯧꯕ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯧ ꯑꯇꯣꯝꯕꯤ ꯄꯨꯗꯨꯅ ꯃꯌꯨꯝꯗ ꯃꯈꯣꯏ ꯃꯌꯥꯝ ꯍꯔꯥꯎꯅ ꯅꯣꯛ ꯅꯣꯛꯇꯨꯅ ꯂꯩ꯫ ꯏꯕꯦꯍꯥꯏꯕꯤꯅ "ꯏꯁ, ꯏꯃꯥꯁꯤ ꯌꯦꯡꯉꯨꯅꯦ, ꯅꯣꯛ ꯅꯣꯛꯇꯨꯅꯒ ꯂꯥꯛꯏ꯫ ꯌꯦꯡꯉꯨ ꯍꯧꯖꯤꯛꯇꯤ ꯅꯪ ꯅꯃꯧ ꯅꯨꯄꯤꯗꯣ ꯌꯥꯝꯅ ꯅꯨꯡꯁꯤꯈꯤꯅꯤ꯫ ꯍꯌꯦꯡꯗ ꯉꯥꯏꯔꯦ ꯅꯪ ꯅꯃꯧ ꯅꯨꯄꯤꯗꯨꯅ ꯑꯣꯠꯈꯥꯏꯔꯛꯇꯧꯕ꯫ ꯌꯦꯡꯉꯨ ꯏꯃꯥꯒꯤ ꯊꯕꯛ ꯁꯨꯡꯁꯨ ꯁꯨꯅꯤꯡꯗ꯭ꯔꯤꯗꯣ ꯃꯧꯗꯨꯒ ꯌꯥꯅꯕ꯭ꯔꯥ ꯌꯦꯡꯉꯨ꯫ ꯍꯧꯖꯤꯛꯇꯤ ꯃꯧ ꯑꯇꯣꯝꯕꯤꯁꯨ ꯂꯥꯛꯂꯕꯅꯤꯅ ꯀꯨꯝꯍꯩ ꯅꯨꯡꯉꯥꯏꯔꯛꯇꯧꯔꯦ" ꯍꯥꯏꯗꯨꯅ ꯏꯕꯦꯍꯥꯏꯕꯤ ꯃꯇꯣꯝꯇ ꯌꯥꯝꯅ ꯅꯣꯛꯆꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯄꯤ ꯆꯦꯜꯂꯛꯂꯕꯅꯤꯅ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯂꯗꯨꯅ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯂꯨꯍꯣꯡꯕ ꯅꯣꯡꯉꯥꯟꯕꯅꯤ꯫ ꯀꯦꯇꯨꯀꯤ ꯉꯁꯤꯗꯤ ꯌꯥꯍꯧꯒ ꯉꯜꯂꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯃꯃꯧ ꯑꯇꯣꯝꯕꯤ ꯂꯥꯛꯂꯦ ꯍꯥꯏꯕꯒꯤ ꯅꯨꯡꯉꯥꯏꯔꯗꯨꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯍꯧꯒꯠꯂꯤ꯫ ꯃꯥꯅ ꯍꯧꯒꯠꯂꯛꯄꯗ ꯄꯨꯡꯗꯤ 6 ꯇꯥꯗꯧꯔꯝꯂꯤ꯫ ꯃꯃꯧ ꯅꯨꯄꯤ ꯉꯔꯥꯡꯗ ꯂꯥꯛꯄꯤꯁꯤ ꯍꯧꯒꯠꯂꯝꯗ꯭ꯔꯤ꯫ ꯃꯧ ꯑꯅꯧꯕꯤꯅꯦꯗꯤ ꯍꯥꯏꯔꯒ ꯃꯧ ꯑꯇꯣꯝꯕꯤ ꯑꯁꯤꯒꯤ ꯃꯇꯧꯁꯤꯗ ꯀꯦꯇꯨꯀꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯗꯨꯅ ꯄ꯭ꯔꯃꯥꯟ ꯄꯥꯟꯊꯩ ꯇꯧꯗꯨꯅ ꯀꯦꯇꯨꯀꯤꯅ "ꯍꯣ, ꯂꯩꯀꯥꯏꯁꯦ ꯂꯩꯀꯥꯏ ꯑꯣꯏꯗ꯭ꯔꯦꯀꯣ꯫ ꯃꯤ ꯄꯨꯝꯅꯃꯛ ꯇꯨꯝꯕ ꯍꯧꯒꯠꯅꯗꯨꯅ ꯊꯕꯛ ꯏꯪꯈꯥꯡ ꯄꯨꯝꯅꯃꯛ ꯇꯧꯕ ꯂꯣꯏꯅꯈ꯭ꯔꯦ꯫ ꯃꯥꯒꯤ ꯐꯤ ꯁꯥꯕꯅ ꯁꯥꯕ, ꯀꯩꯊꯦꯜ ꯀꯥꯗꯨꯅ ꯐꯤ ꯊꯥꯕ ꯆꯠꯄꯅ ꯆꯠꯄ, ꯁꯦꯟꯗꯣꯏ ꯈꯣꯝꯕ ꯆꯠꯄꯅ ꯆꯠꯄ ꯂꯣꯏꯅ ꯆꯠꯅꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯤ ꯈꯔꯗꯤ ꯉꯔꯥꯡꯗ ꯂꯥꯛꯂꯕꯁꯨ ꯍꯧꯒꯠꯇꯕ ꯐꯥꯎ ꯌꯥꯎꯅꯔꯤꯕ ꯃꯥꯜꯂꯦ"꯫ ꯁꯣꯝꯗ ꯃꯧ ꯑꯇꯣꯝꯕꯤ ꯇꯥꯊꯣꯠ ꯃꯅꯦꯝꯄꯣꯛ ꯀꯦꯇꯨꯀꯤꯅ ꯃꯉꯣꯟꯗ ꯄ꯭ꯔꯃꯥꯟ ꯄꯥꯟꯊꯩ ꯉꯥꯡꯂꯤꯕ ꯃꯌꯥꯝꯁꯤ ꯇꯥꯔꯨꯕꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥ ꯃꯧ ꯑꯅꯧꯕꯤꯅꯤ, ꯁꯥꯎꯕ ꯌꯥꯗꯦ꯫ ꯍꯧꯖꯤꯛꯇꯤ ꯅꯧꯔꯤꯕꯅꯤꯅ ꯏꯪꯕ ꯇꯞꯄ ꯁꯥꯗꯕ ꯌꯥꯗꯦ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯇꯞꯅ ꯇꯞꯅ ꯃꯅꯦꯝꯕꯣꯛ ꯀꯦꯇꯨꯀꯤꯁꯤ ꯂꯥꯛꯅꯒꯦ ꯈꯜꯂꯗꯨꯅ ꯁꯤꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯥꯊꯣꯠꯅ "ꯇꯨꯝꯐꯝꯒ ꯈꯪꯕ ꯖꯥꯠ ꯅꯠꯇꯦꯀꯣ ꯇꯧꯔꯤꯁꯦ꯫ ꯉꯔꯥꯡ ꯂꯨꯍꯣꯡꯕꯒꯤ ꯆꯥꯏꯔꯤꯕ ꯊꯕꯛ ꯃꯌꯥꯝ ꯑꯁꯤꯁꯨ ꯄꯨꯡ ꯇꯦꯛ ꯇꯦꯛ" ꯍꯥꯏꯗꯨꯅ ꯍꯧꯒꯠꯇꯨꯅ ꯃꯄꯥꯟꯗ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯅꯦꯝꯕꯣꯛ ꯀꯦꯇꯨꯀꯤꯅ ꯂꯩ ꯏꯁꯤꯡ ꯆꯥꯏꯔꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯥꯊꯣꯠꯁꯨ ꯏꯃꯨꯡꯗꯒꯤ ꯁꯨꯝꯆꯤꯠ ꯂꯧꯊꯣꯛꯇꯨꯅ ꯋꯥꯏ ꯁꯤꯠꯄ ꯍꯧꯔꯛꯏ꯫ ꯀꯦꯇꯨꯀꯤꯅ ꯁꯥꯎꯔꯞꯅ ꯃꯃꯧ ꯅꯨꯄꯤ ꯇꯥꯊꯣꯠꯇ ꯃꯃꯤꯠ ꯐꯩꯔꯞ ꯌꯦꯡꯗꯨꯅ ꯋꯥ ꯍꯩꯕ ꯍꯧꯔꯛꯂꯝꯃꯤ꯫ "ꯃꯧ, ꯅꯪꯕꯨ ꯉꯔꯥꯡꯗ ꯂꯥꯛꯄꯗ ꯉꯥꯏꯔꯤ꯫ ꯑꯁꯨꯛ ꯌꯥꯝ ꯌꯥꯍꯧ ꯊꯦꯡꯂꯗꯤ ꯌꯥꯔꯔꯣꯏꯅꯦ꯫ "ꯏꯃꯥ, ꯑꯩ ꯁꯣꯏꯈ꯭ꯔꯦ꯫ ꯍꯌꯦꯡꯗꯒꯤ ꯉꯟꯅ ꯍꯧꯒꯠꯆꯔꯒꯦ꯫ ꯉꯔꯥꯡꯗꯣ ꯏꯃꯨꯡꯗ ꯆꯥꯏꯕ ꯃꯌꯥꯝꯗꯣ ꯁꯤꯠꯄ ꯁꯦꯡꯕ ꯇꯧꯕꯗ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ"꯫ "ꯐꯔꯦ ꯉꯁꯤꯒꯤꯗꯤ ꯍꯌꯦꯡꯗꯒꯤꯅꯦ ꯊꯦꯡꯗꯅꯕ ꯍꯣꯠꯅꯧ꯫ ꯋꯥꯏ ꯇꯩ ꯂꯝꯁꯦꯡꯗꯣ ꯈꯔ ꯊꯨꯅ ꯂꯣꯏꯁꯤꯜꯂꯣꯀꯣ꯫ ꯊꯕꯛꯇꯣ ꯁꯠ ꯂꯣꯏꯁꯤꯜꯂꯨ꯫ ꯃꯇꯝꯁꯦ ꯌꯧꯈ꯭ꯔꯕꯅꯤ꯫ ꯂꯨꯍꯣꯡꯕ ꯅꯣꯡꯉꯥꯟꯕꯒꯤ ꯃꯤ ꯄꯨꯄꯥꯡ ꯊꯤꯟꯕ, ꯃꯧ ꯌꯦꯡꯕ ꯃꯤ ꯃꯌꯥꯝ ꯂꯥꯛꯅꯔꯅꯤ꯫ ꯑꯗꯨꯅ ꯈꯔ ꯊꯨꯅ ꯂꯣꯏꯁꯤꯜꯂꯣ" ꯍꯥꯏꯔꯝꯗꯨꯅ ꯆꯪꯈꯤꯔꯝꯃꯤ꯫ ꯇꯥꯊꯣꯠ ꯃꯅꯦꯝꯕꯣꯛꯅ ꯍꯥꯏꯔꯤꯕꯗꯨ ꯌꯥꯝꯅꯗꯤ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯥꯊꯣꯠ ꯉꯔꯥꯡꯗ ꯂꯥꯛꯄ ꯃꯧ ꯑꯅꯧꯕꯤ ꯑꯣꯏꯕꯅ ꯀꯩꯝꯇꯗꯤ ꯍꯥꯏꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯊꯃꯣꯏꯗꯗꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯃꯥꯁꯨ ꯃꯅꯦꯝꯕꯣꯛꯅ ꯍꯥꯏꯔꯝꯕꯗꯨꯃꯛ ꯇꯧꯔꯗꯨꯅ ꯊꯕꯛ ꯄꯨꯝꯅꯃꯛ ꯂꯣꯏꯁꯤꯟꯗꯨꯅ ꯂꯥꯏꯗꯨꯛꯁꯨ ꯊꯥꯗꯣꯛꯂꯝꯂꯒ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯆꯥ ꯂꯣꯜꯂꯝꯃꯤ ꯃꯤ ꯂꯥꯛꯄꯒꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ
มีmathang laklami popangbi ba oina Ketuki na iche la o chango o haiduna mangolda kakaduna phamhalami laikai gi mache duna Ketuki namang nupi do amta kauthoro yengi mi ado popangsi sida leirese yare de iche haiduna noklami Ketuki na imung do onchinduna mamang nupi ta thot putana ba haiduna kaurami ibe mata thot nang buta bro cha du puthoro o nama baglai ye hoi tari ma haiduna khumlaklami ta thot cha puthoraktuna laikai gi nupi tu da pirami haima Ketuki cha si di on thok na haw khreda namang nupi na lon basi namang nupi na marol ma masak phajari ba haiduna hairami asum na ngayak leiramaga laikai gi nupi adu su sakre asum na mi khara popang pi balaklam laga chanakre ta thot chu magi mau amagi mathau tawduna sa thakhi bagi kolik mayam du loina phengdoktuna loiraga chak makhoi punna harau chaminaki asum na numit khara ni hawkre ta thot magi asingba masak nongmagi utpa hawraklami manempo Ketuki na haiba wa tadaba magi thokpa tawduna laithokki Ketuki na is masigi mau atombi se kainom ni ne mana ngami bu aigi henchang saruktubu thopna chaba yadaba makai yakhalaga thanumba hingkholsu maroi maka amada thajini khangde yahausu nongmagi thengjile is han balak panauri ngai dadi ima ai ngana bo hotna jage kaina 𝗙𝗵𝗁 khangba marol ama sariba mache sine ingkhola shida henchang wa tanaba thajiliba aduga mau atombi sina kari mata su thani khangde mapurai bana thabak heng chakkibaga tumduna laithokhrani aduga ya changlakpada hogalaklani thabak asam yam suning dabi mo sibu kaino mi haiduna Ketuki morom solami masi thina ngangdabi yadre haiduna ngangi khalladuna mamong nupi ta thotpo tum hogalak pangairami ta thona ngayak tumlo base isa se tan lida hairaduna hogalaktuna mangol da thoraklami aduga haiga leibra haiduna ko yengi Ketuki saurabna mamong nupi da mamit pairab yengtuna hairi ta thot nang ba hauching thaugalakli bro hingkol ka se hangam hunduna hinchang khara thasin basu yai nang buna purai buna thabak heng chakkibadagi thonglon chilaga tongkhibasina aduga numit taramda sida hogalaklaga karino nangna thiribadu bo ha ta thot manembo gi wadu tabada khara sauna hairi ma kaino imana haibiri sibo somkanda khara nauringai icha ga yaudrikan chida make semdana ke maudana leitadana hayeng icha yaurakanda ke mauru yaponte aduna ne nacha nupa na suyai aduna tawningba ko si tawrini imana kari yengsiningai leige haiduna isau langlami Ketuki na hari ai sina nembok nin he ai gi sinthaktaga khumba sain he haiduna Ketuki sauraduna mamong nupi bu masam phoi ge haina lamlai ta thot manembok na masam phoi ba horapada ta thot chawna masu manem Ketuki gi masam phoi rami makhoi ani samngai hak phoina raba mato ta thot na manembok tu laktana ilami aduda Ketuki mangon gi ukhong ten duda makhut adu yeshilami Ketuki na is karino ai gi khut asidi teklabra karino na bana loide ne haiduna chaina khangladuna mamong nupi da yengtuna hairi hey tongambi mau nang yek nane bok ai bok phuba ngamba nang horen icha nupa laklaga phon gi khangni haiduna kaptuna anaba du khanglami imana hana ai gi samsi phoiba natro ai na hana tawba nate haidok ninga haidoku nacha nupa na tasu tabiroi ima gi mong matawduna ne ima di ahalama oibagi ingkhol koidana leibro nongan badagi chakhra chasilaga miwang na bajakhiba natro aduga yumta halaga pauta piba ko sari ha hairamaga changki Ketuki makhut laithekpagi chaina kholna mangol da kapli mana kapagi makholdo mamong nupi ibi haibina thongan changakpada taraduna senchilaklami nga kari tawrino kapli duna o mawatombi se mase yam phari tawri aina khara ngang sak tawrure ingkhol hensang thajillu najedi hingkhol de henchang yamna thai masagi watana bu hotnei nang su thajillo hairubagi aingon do ina mana ima oina thabiyu ima di thade mangon da haiduna machin khume haiduna phurubani mano oina aibu ilakpada ukhong chida yesilaga khutche
ꯇꯦꯛꯂꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯦ ꯍꯥꯏꯔꯤ ꯏꯕꯦꯍꯥꯏꯕꯤꯅ ꯑꯣ ꯑꯗꯨꯒꯤ ꯑꯣꯏꯔꯗꯤ ꯏꯃꯥꯁꯨ ꯌꯥꯝꯅ ꯂꯥꯜꯂꯤ ꯇꯥꯊꯣꯠꯅ ꯍꯥꯏꯔꯤꯗꯨ ꯆꯨꯝꯗ꯭ꯔꯣ ꯏꯃꯥꯁꯨ ꯅꯣꯡꯃꯗ ꯏꯪꯈꯣꯜ ꯏꯟꯁꯥꯡꯗꯤ ꯊꯥꯗꯦ ꯅꯣꯡꯉꯥꯟꯕꯒꯤ ꯃꯤꯋꯥ ꯉꯥꯡꯕ ꯂꯩꯀꯥꯏꯗ ꯆꯠꯈ꯭ꯔꯅꯤ ꯑꯗꯨꯒ ꯃꯧꯗꯒꯁꯨ ꯍꯥꯏꯔꯤ ꯑꯗꯨꯅꯅꯦ ꯑꯩꯅ ꯏꯃꯥꯒ ꯄꯨꯟꯅ ꯆꯥꯃꯤꯟꯅꯕ ꯇꯟꯕꯒꯤ ꯇꯣꯉꯥꯟꯅ ꯆꯥꯒꯦ ꯍꯥꯏꯗꯅ ꯆꯥꯔꯤꯅꯤ ꯍꯥꯏꯗꯨꯅ ꯏꯕꯦꯍꯥꯏꯕꯤꯅ ꯑꯣꯏꯅ ꯃꯅꯦꯝꯕꯣꯛ ꯀꯦꯇꯨꯀꯤꯗ ꯍꯥꯏꯔꯛꯏ ꯀꯦꯇꯨꯀꯤ ꯁꯥꯎꯅ ꯌꯥꯔꯦ ꯆꯠꯈ꯭ꯔꯣ ꯅꯈꯣꯏ ꯂꯣꯏꯅ ꯃꯥꯟꯅꯩ ꯌꯥꯔꯦ ꯑꯩꯒꯤ ꯏꯅꯥꯛꯇꯒꯅꯦ ꯑꯃꯠꯇ ꯂꯩꯔꯅꯨ ꯍꯣꯔꯦꯟ ꯃꯧ ꯑꯍꯟ ꯅꯪꯁꯨ ꯃꯧ ꯑꯇꯣꯝꯕꯤ ꯅꯪꯁꯨ ꯂꯣꯏꯅꯃꯛ ꯏꯆꯥ ꯅꯨꯄꯥ ꯍꯜꯂꯒ ꯐꯨꯍꯟꯒꯦ ꯈꯪꯅꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠꯇꯨ ꯅꯣꯏ ꯅꯣꯏꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ ꯏꯕꯦꯍꯥꯏꯕꯤꯅ ꯃꯥꯅ ꯇꯧꯔꯤꯁꯤꯗꯤ ꯈꯪꯗꯦ ꯑꯗꯨꯒ ꯑꯐꯕꯤꯒꯁꯨ ꯁꯥꯔꯤꯌꯦ ꯍꯥꯏꯔꯝꯗꯨꯅ ꯃꯥꯁꯨ ꯏꯃꯨꯡꯗ ꯆꯪꯈꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯑꯃꯗꯤ ꯑꯇꯣꯝꯕ ꯑꯃꯗꯤ ꯃꯄꯨꯔꯣꯏꯕ ꯍꯜꯂꯛꯂꯝꯃꯤ ꯃꯄꯨꯔꯣꯏꯕ ꯏꯃꯨꯡꯗ ꯆꯪꯂꯛꯄꯗ ꯀꯦꯇꯨꯀꯤꯅ ꯃꯈꯨꯠꯇꯨ ꯄꯥꯏꯁꯤꯟꯗꯨꯅ ꯀꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯀꯔꯤ ꯇꯧꯔꯤ ꯅꯨꯄꯤ ꯅꯪꯅ ꯑꯃꯨꯛ ꯀꯞꯇꯨꯅ ꯂꯩꯔꯝꯂꯤꯕꯗꯤ ꯀꯦꯇꯨꯀꯤꯅ ꯑꯣ ꯅꯃꯧ ꯅꯨꯄꯤ ꯑꯐꯥꯎꯕꯤ ꯑꯁꯦ ꯑꯁꯤꯅꯅꯤ ꯃꯥꯅ ꯉꯔꯥꯡꯗ ꯂꯥꯛꯑꯒ ꯑꯩꯉꯣꯟꯗ ꯆꯤꯟꯒ ꯍꯟꯀꯠꯂꯒ ꯈꯨꯝꯃꯤ ꯉꯥꯡꯉꯨꯔꯁꯨ ꯑꯩꯒꯤ ꯆꯤꯟꯊꯛꯇ ꯈꯨꯝꯃꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯐꯨꯒꯦ ꯇꯧꯔꯨꯔꯦ ꯑꯗꯨꯒꯗꯤ ꯃꯥꯅ ꯑꯣꯏꯅ ꯑꯩꯕꯨ ꯏꯜꯂꯛꯄꯗ ꯃꯥꯡꯒꯣꯟꯒꯤ ꯎꯈꯣꯡꯇꯦꯟꯁꯤꯗ ꯌꯩꯁꯤꯟꯗꯨꯅ ꯈꯨꯠ ꯑꯁꯤ ꯇꯦꯛꯂꯦ ꯍꯥꯏꯗꯨꯅ ꯀꯞꯂꯝꯃꯤ ꯃꯄꯨꯔꯣꯏꯕꯅ ꯅꯪꯅ ꯀꯔꯤꯁꯨ ꯍꯥꯏꯗꯅꯗꯤ ꯇꯧꯔꯝꯃꯣꯏꯗ ꯅꯪꯅ ꯍꯥꯟꯅ ꯀꯔꯤꯅꯣꯃꯗꯤ ꯍꯥꯏꯔꯝꯕꯅꯤ ꯅꯨꯄꯤ ꯑꯩ ꯅꯪꯒꯤ ꯅꯒꯨꯟ ꯆꯞ ꯆꯥꯅ ꯈꯪꯉꯤꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧ ꯅꯃꯧꯗꯣꯀꯣ ꯍꯥꯏꯗꯨꯅ ꯀꯦꯇꯨꯀꯤꯗ ꯆꯩꯔꯝꯂꯒ ꯊꯣꯛꯈꯤ ꯁꯣꯝꯗꯁꯨ ꯇꯥꯊꯣꯠꯇꯨ ꯃꯥꯒꯤ ꯅꯨꯄꯥ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩ ꯇꯥꯊꯣꯠꯅ ꯈꯪꯅꯤ ꯉꯁꯤꯗꯤ ꯑꯩꯒꯤ ꯅꯨꯄꯥꯗꯣ ꯂꯥꯛꯇ ꯂꯥꯛꯈꯤꯁꯅꯨ ꯉꯁꯤꯗꯤ ꯂꯥꯟ ꯍꯧꯒꯦꯕ ꯈꯪꯅꯤ ꯑꯗꯨꯒ ꯇꯣꯉꯥꯟꯅ ꯆꯥꯅꯕ ꯍꯥꯏꯒꯦ ꯏꯃꯥꯅꯦꯅ ꯇꯧꯔꯤꯁꯤꯁꯨ ꯅꯣꯡꯃꯇ ꯍꯤꯡꯈꯣꯜꯁꯤꯗ ꯑꯍꯜ ꯑꯃ ꯑꯣꯏꯕꯒꯤ ꯏꯪꯈꯣꯜ ꯀꯣꯏꯅꯤ ꯍꯥꯏꯕꯁꯨ ꯈꯪꯗꯦ ꯃꯥꯅ ꯊꯣꯛꯄ ꯑꯃ ꯇꯧꯗꯨꯅ ꯅꯣꯡꯉꯥꯟꯕꯗꯒꯤ ꯂꯩꯀꯥꯏꯁꯤꯗ ꯃꯤꯋꯥ ꯉꯥꯡꯅꯕ ꯆꯠꯈ꯭ꯔꯦ ꯍꯜꯂꯒ ꯑꯃꯨꯛ ꯌꯨꯝꯁꯤꯗ ꯉꯥꯡꯉꯅꯤ ꯑꯗꯨꯅ ꯏꯃꯨꯡꯒꯤ ꯂꯩꯇꯕ ꯀꯔꯤꯁꯨ ꯈꯪꯗꯦ ꯑꯩꯈꯣꯏꯅ ꯂꯣꯏ ꯇꯧꯗꯅ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯏꯁꯧ ꯌꯥꯝꯅ ꯂꯥꯡꯉꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯗꯨꯅ ꯃꯄꯨꯔꯣꯏꯕ ꯈꯣꯃꯩ ꯑꯗꯨ ꯂꯥꯛꯂꯦ ꯀꯩꯗꯧꯔꯦ ꯅꯨꯄꯤ ꯑꯗꯨꯗ ꯑꯃꯨꯛ ꯄꯩꯊꯣꯛꯂꯒ ꯂꯩꯔꯝꯃꯤꯗꯨꯕꯣ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ ꯇꯥꯊꯣꯠ ꯁꯥꯎꯅ ꯑꯣ ꯅꯈꯣꯏꯒꯤ ꯅꯃꯥꯁꯦ ꯌꯥꯝ ꯍꯩꯅꯔꯣꯏꯗꯧꯔꯤ ꯆꯥꯛꯀ ꯄꯨꯟꯅ ꯆꯥꯔꯤꯁꯦ ꯑꯩ ꯆꯥꯃꯤꯟꯅꯅꯤꯡꯗ꯭ꯔꯕꯖꯥꯠꯅꯤ ꯑꯍꯜ ꯑꯣꯏꯕꯒꯤ ꯂꯤꯆꯠꯇꯤ ꯆꯠꯇꯦ ꯃꯆꯥ ꯃꯃꯧꯗꯨ ꯌꯦꯡꯁꯤꯟꯕꯒꯤ ꯁꯔꯨꯛꯇꯅꯤ ꯑꯗꯨꯕꯨ ꯏꯃꯥꯅ ꯅꯪꯉꯣꯟꯗ ꯀꯩ ꯇꯧꯔꯒꯦ ꯃꯤ ꯇꯥꯊꯣꯠ ꯍꯣ ꯉꯁꯤꯗꯣ ꯑꯩꯁꯨ ꯇꯨꯝꯕ ꯍꯧꯒꯠꯂꯛꯄꯗ ꯍꯩ ꯆꯥꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯍꯩꯗꯣ ꯃꯥꯡꯒꯣꯟꯗ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯕ ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯏꯃꯥꯁꯨ ꯑꯩꯕꯨ ꯎꯕꯗ ꯉꯥꯡꯕ ꯆꯩꯕ ꯍꯧꯔꯛꯑꯦ ꯏꯃꯥꯅ ꯑꯩꯕꯨ ꯁꯝꯐꯣꯏꯒꯦ ꯇꯧꯕꯗ ꯑꯩꯅ ꯏꯜꯂꯨꯏ ꯑꯗꯨꯏ ꯉꯁꯥꯏꯗꯒꯤꯅꯦ ꯏꯃꯥꯅ ꯀꯞꯂꯒ ꯇꯧꯔꯤꯁꯤ ꯃꯁꯥꯅ ꯇꯧꯖꯕꯅꯤꯗꯤ ꯈꯟꯗꯦ ꯑꯣ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯑꯗꯨꯒꯤꯕꯨ ꯏꯃꯥꯅ ꯉꯥꯡꯕꯕꯨ ꯀꯔꯤꯅꯣ ꯀꯩꯝ ꯈꯜꯂꯨꯅꯨꯁꯦ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯃꯥꯁꯨ ꯃꯄꯥꯟꯗ ꯊꯣꯛꯈꯤ ꯃꯃꯥꯒꯤ ꯃꯤꯆꯪꯒ ꯆꯪꯉꯤ ꯍꯥꯏꯗꯨꯅ ꯁꯥꯎꯗꯨꯅ ꯂꯩꯍꯧꯔꯝꯃꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯍꯧꯈꯤꯔꯝꯃꯤ ꯀꯦꯇꯨꯀꯤ ꯃꯃꯧ ꯅꯨꯄꯤ ꯑꯅꯤꯒ ꯀꯧꯅꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯃꯧ ꯑꯍꯜ ꯏꯕꯦꯍꯥꯏꯕꯤꯁꯨ ꯃꯅꯦꯝꯕꯣꯛ ꯀꯦꯇꯨꯀꯤꯕꯨ ꯍꯥꯟꯅꯗꯒꯤ ꯌꯥꯗꯕꯅꯤꯅ ꯀꯧꯕꯤꯔꯝꯗꯦ ꯑꯗꯨꯒ ꯃꯃꯧ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯇꯥꯊꯣꯠꯁꯨ ꯉꯔꯥꯡꯗ ꯈꯟꯅꯈꯤꯕꯅꯤꯅ ꯀꯧꯅꯔꯝꯗꯦ ꯇꯥꯊꯣꯠꯅ ꯉꯁꯤꯗꯤ ꯇꯣꯉꯥꯟꯅ ꯆꯥꯕ ꯑꯍꯥꯟꯕ ꯅꯨꯃꯤꯠ ꯑꯣꯏꯕꯅꯤನ ꯉꯥ ꯊꯣꯡꯕ ꯑꯣꯏꯅ ꯆꯥꯔꯒꯦ ꯑꯗꯨꯅ ꯑꯩ ꯀꯩꯊꯦꯜꯗ ꯀꯥꯔꯨꯒꯦ ꯉꯥ ꯂꯩꯕ ꯍꯥꯏꯔꯝꯗꯨꯅ ꯇꯥꯊꯣꯠ ꯀꯩꯊꯦꯜꯗ ꯀꯥꯈꯤ ꯁꯣꯝꯗ ꯏꯃꯨꯡꯗ ꯀꯦꯇꯨꯀꯤꯗꯨ ꯏꯃꯨꯡ ꯋꯥꯏꯇꯩꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯃꯧ ꯅꯨꯄꯤ ꯇꯥꯊꯣꯠꯅ ꯍꯥꯏꯔꯤꯕꯗꯨ ꯃꯥꯁꯨ ꯇꯥꯔꯝꯃꯤ ꯀꯔꯤꯅꯣꯅꯦ ꯍꯧꯖꯤꯛꯇ ꯃꯧ ꯑꯇꯣꯝꯕꯤꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨꯕꯣ ꯃꯥꯕꯨ ꯉꯁꯤꯗꯒꯤ ꯇꯣꯉꯥꯟ ꯆꯥꯔꯗꯣꯏꯔꯅꯦ ꯀꯔꯤꯒꯨꯝꯕ ꯇꯣꯉꯥꯟꯅ ꯆꯥꯈ꯭ꯔꯗꯤ ꯑꯩꯗꯤ ꯆꯥꯛꯀ ꯊꯣꯡꯕ ꯇꯟꯕꯅꯦ ꯑꯣꯟꯊꯣꯛꯅ ꯇꯟꯒꯗꯧꯔꯤꯗ ꯁꯩꯇꯥ ꯍꯥꯏꯗꯨꯅ ꯁꯣꯜꯂꯝꯃꯤ ꯁꯣꯝꯗ ꯇꯥꯊꯣꯠꯁꯨ ꯀꯩꯊꯦꯜꯗꯒꯤ ꯉꯥ ꯑꯆꯧꯕ ꯑꯃ ꯂꯩꯔꯨꯗꯨꯅ ꯍꯜꯂꯛꯂꯝꯃꯤ ꯇꯥꯊꯣꯠꯅ ꯋꯥꯏꯗ ꯅꯣꯡ ꯐꯥꯗꯣꯛ ꯀꯩꯊꯦꯜ ꯀꯥꯕꯁꯤꯗꯤ ꯑꯗꯣ ꯉꯁꯤꯗꯤ ꯍꯤꯟꯖꯥꯡ ꯍꯥꯎꯗꯣꯔꯕꯅꯤꯅ ꯋꯥꯕꯁꯨ ꯀꯥꯎꯔꯦꯗ ꯉꯁꯤ ꯍꯥꯎꯅ ꯊꯣꯡꯒꯦ ꯑꯗꯨꯒ ꯆꯥꯊꯣꯛꯀꯦ ꯍꯥꯏꯔꯗꯨꯅ ꯉꯥꯗꯨ ꯊꯣꯡꯕ ꯆꯪꯈꯤꯔꯝꯃꯤ ꯈꯣꯃꯩꯅ ꯑꯣ ꯅꯨꯄꯤ ꯇꯥꯕ꯭ꯔꯣ ꯑꯩ ꯊꯕꯛ ꯆꯠꯂꯒꯦ ꯅꯪꯕꯨ ꯀꯔꯤ ꯍꯤꯟꯖꯥꯡ ꯊꯣꯡꯉꯤꯅꯣ ꯄꯨꯊꯣꯔꯛꯑꯣꯍꯦ ꯑꯣ ꯂꯣꯏꯔꯦ ꯉꯁꯤꯗꯤ ꯇꯣꯉꯥꯟꯅ ꯆꯥꯕ ꯍꯧꯕ ꯅꯨꯃꯤꯠꯅꯤꯅ ꯑꯩꯅ ꯀꯩꯊꯦꯜꯗꯒꯤꯅꯦ ꯉꯥ ꯑꯃ ꯂꯩꯔꯨꯗꯨꯅ ꯊꯣꯡꯉꯤ ꯀꯩ ꯍꯥꯏꯕ ꯉꯁꯤꯗꯤ ꯇꯣꯉꯥꯟꯅ ꯆꯥꯕ ꯍꯧꯔꯦ ꯍꯥꯏꯕ ꯀꯔꯤꯅꯣ ꯅꯨꯄꯤ ꯅꯪꯕꯨ ꯑꯩꯈꯣꯏꯅ ꯇꯣꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯗꯨꯅ ꯏꯃꯥ ꯏꯄꯥꯁꯦ ꯑꯩꯈꯣꯏꯅ ꯀꯣꯟꯐꯝ ꯊꯣꯛꯇ꯭ꯔꯣ ꯅꯪꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ ꯍꯥꯏꯅ ꯉꯥꯡꯂꯝꯃꯤ
โฮไอ้สุขังเงอดูลอยนะขังเงอดูวิมากิมองเสียนังสุขังอีบันนัดรอน้องงานบัดกี้เล็กไก่สิได้จัดตุนะมีว่างางกุระนี่อดูก็ฮัลละก็ย่อมสิดามกกะรีตาวรีขดเลยหายตุนี่ยังไงนี่ฮัลอโมยบักกี้หิงขอชิสุกวยนี่ขังเดอีเจ้าหอยกี่ดียังหิงขอเสียปุ่มสังสังอดูกันนุปะไอ้คอยชุดงานนะจาระบันนี่นะหิงขอเสียไอ้สุเห็นช่างกระทัสินกีอดูก็ฮอร์เรนดอทบักฮัลลักบัดามาเรียนมารู้กบิเลยกบิพูดจาร์กระเลยบิโรหอยพาริสิไอ้ชูไอ้คอยมากิมองสิขังอดูมาดามใครยังสิยันตารักประหายนะอดูก็กระเลยระก็มาปุ่นชิลสิในไก่มีมังเด็กไก่อดูนั่งกินโคลเดทานะบ่จาร์มารู้มารังชิงดูไอเลยระกิฮอร์เรนเกตุกินะการินเนี่ยไอ้บ่เขาจิกตาหนูทั้งชิดามูสักคำจังดาวริบระดาวริชิบ่อีมาวันนี้เลยบ่บุการิมแต่เหตุการณ์นั่นเด็ดอ่ะให้ดูนะงางดูนะจักทองงี้มาพูดอะไรบ้างนะดูบีการินช่างทองเนี่ยนั่งสุงอาศีได้ดีน้องไอ้เรื่องนี้ฮะน้ำมองดูบีดายามยังชิลิงขวดนะงารังเด็กต้องขังกับนี่มาอุเช่ตรงงานจากต้องมาเลยให้ดูนะการินนู่นป่ะนั่งบ่อยกิมิจังกับจังเด็ดนะน้ำมองดูบีกิมิจังก็อินจังลิดูบ่สาวนู่นดูบีนั่งน่ะพัดตะบกินน้ำมองดูบีอันนี้มักเกยชุพัดตะบ้ามาตันนัดดินั่งน่ะมันเองบอกอโมยนะงางใจตะบดกี้มาสวยบันนี่น่าจะน้ำมองบุพัดจะนี่ยังชิลำละบัดดิสมัยนั้นก็ชุดโตrồi heyยาริตาจะนิ่งเรื่องดูปานักสุน้ำมองดูบีอันนี้สิกิมิจังเด็กจังงี้ให้ดูนะมาปลุยบกี้จับตุเทรำดูนะมาปานได้สาวน่ะโทกี้ตาทอดมาปลุยบันนั่นเลยรักปะเห็นช่างจาร์ชิงโดหิงคอลละดูเต้าไข่ดูนะท่าสิลำนี่หิงคอลปอดทาบลอยระดูนะนมีดังไวรำกิทับักไวชิดไวรำเต้าดูนะดุกทองไม่ทารามีลอยระกจักทองลำมีมาปลุยบ้าหลักดูนะปนจักจะทุกมินาดูนะตรงคิรามีอาสมนมาตามคราฮอกรีแต่ทนท่าจะไปเห็นช่างสิงสูลอยน่าเจ้ารักดูนะจ้าบ้าฮารามีสมตะเกตุกีดีมามองดูเปียนี่หิงคอลตะกี้เห็นช่างฮุรันดูนะทองลำมีอาศิตตะทนสาวระดูนะมันเองบอกนะฮุรันมันอีกครั้งสูมันเองบอกว่าอมุกเดดีมานันนุมิดังดาเห็นช่างฮุรันมาดูพากีอดูกะมันเองบอกว่าอมุกดังดีอีกไก่บะปีกีขันดูนะตะทนมาดังจ้าบ้ามาไงดูนะเลยดีอาสมนะสมเลยรักปนะนองมาตะทนเลยไก่ดามีว่างางเบียบางางนะดูดิมามองดูเปียนี่บุพัดเดมันเองมาคุกกี้เสบาตาวนี่ขังเดทับกสุนิงเดมันเองบอกไอ้งอนดามาจินหันกันดูนะคมมีงางรสุพัดตะบีมันเอาไปเห็ดตะไตให้ดูนะเลยไก่กี่โมคราดให้เกตุกีนะอีเบียมาหน่วยดิพักเรตโกนั่นเองนะคุกกี้เสบานมาโรลมาพาริบะทับกนะสุนิงอีบะไอ้กี่โมสิงดีเนี่ยลอยเดหน่วยตรงน่ะมัดเด็กโตบอมเตียวเดให้ดูนะมองนุปีอันนี้บุหุลามีเลยไก่กี่โมดูนะให้มาอินเนเกตุกีก็รีหน่วยนี้นะให้ไปดิสิบอไอ้คอยน่ะอูบัดดีอินเนกี่มองนุปีอันนี้ดอลอยน่ะไพ่ดาทับกสุกัลอินเนคอยบุสูลูน่ะตัวบีบุอีดาอินเนน่ะตะบุเลยไก่เดมีว่างางน่ะบัจจัตน่ะเลยไปวานี่ให้ดูนะมาวดูนะเกตุกีบุอีนะอีไก่บะปีรามีเลยไก่กี่มาวสิกิว่างางสิตาบดาเกตุกีสาวระดูนะให้ดีโฮอีเบมามาวน้อยน่ะดิขังอะไรก็ไอ้คอยมองกี่วารียามน่ะขังภาษาละนูฮะอาจุมบ้าให้ระบันนี่นะสาวอีนี่มาน่ะตัวบุตรที่กะรีสวายดิมามองดูปีสิงกิพัดตะบะเปาขัดอันนี่มาน่ะให้ดูสิให้รำดูนะสัตว์ขี้เกตุกีมายุ่มด่าหลักลำมีนมีดังชุดตาหลักลำมีอีมองเดือดจังดูนะจากทองแกให้ดูนะไม่หกดูนะจะพูดทางกันลำมีจะพูดไม่ให้สาวดูนะเสียงสุจิลำมีลอยระเกเห็นจังทองแกให้ดูนะยิงอับปะดาเห็นจังอ่ะมาเตเลยรำดับดูอุบดาอิสไอ้ดีเก่าอีดนะน่าสิสมมุกเห็นจังเลยรำจังกันนะดิแต่ทวดกี่กบีเลยดูป้าละบันนี่อดูมาติเฮลเกอดูเฮกตะกังช่วยทองก็ลอยเดให้ระดูนะมันยิงทองดาทับลสุภาบันนี่นะตับนะทอรักลามีอดูก็แต่ทวดเก่งคอดกี้กบีเลยอดูเฮกดูนะเฮกจัดเกตเอาบดามันนักแต่ทวดตัวเล็บดูนะเลยแต่ทวดนะอีมาได้สิตะไกดาวริบะนุ่งดังชิดาหิงคอชิตะกะรีดาวริบะนี่มามาโอไอ้เซ่กะริมตะดาวบันนะเตดาชิดังกะไซไอ้กี่ขุดอบโตสวยดิตาสิงกีบะอดูทีรำบันนี่อีมาขุดอบปุ่นมีดังเดทินาบรออ่างานบัดทีโรนมีดังเดกันน้ำเดหิงคอลตะเนี่ยขุดอบทินาเดโก
ꯑꯗꯣ ꯏꯃꯥꯅ ꯄꯥꯏꯔꯤꯕꯗꯣ ꯀꯣꯕꯤꯂꯩ ꯅꯠꯇ꯭ꯔꯣ? ꯈꯨꯗꯣꯞ ꯊꯤꯕ ꯂꯥꯛꯑꯒ ꯀꯣꯕꯤꯂꯩ ꯍꯦꯛꯂꯤꯕꯗꯤ ꯀꯔꯤꯒꯤꯅꯣ? ꯀꯦꯇꯨꯀꯤ ꯑꯗꯨꯃꯥꯏꯅ ꯃꯃꯧ ꯅꯨꯄꯤꯅ ꯍꯥꯏꯔꯛꯄꯗꯨꯗ ꯌꯥꯝꯅ ꯏꯀꯥꯏꯔꯝꯃꯤ, ꯑꯗꯨꯕꯨ ꯍꯥꯏꯗꯕꯗꯤ ꯌꯥꯗꯕꯅꯤꯅ ꯍꯥꯏꯔꯛꯏ꯫ ꯏꯕꯦꯝꯃ ꯃꯧ ꯁꯨꯝꯗꯧꯕꯅꯤ, ꯉꯁꯥꯏꯗꯣ ꯍꯦꯟꯁꯥꯡ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯕ, ꯑꯩꯁꯨ ꯉꯜꯂꯤꯉꯩꯗ ꯂꯩꯍꯧꯗ꯭ꯔꯦ, ꯑꯗꯨꯅ ꯅꯪꯒꯤ ꯍꯤꯡꯈꯣꯜꯁꯤꯗ ꯀꯣꯕꯤꯂꯩ ꯑꯃ ꯇꯦꯛꯂꯤꯕꯁꯤ ꯎꯕꯗꯒꯤ ꯑꯩ ꯍꯦꯛꯄ ꯆꯪꯉꯛꯄꯅꯤ, ꯅꯪ ꯁꯥꯎꯔꯅꯨꯀꯣ꯫ ꯑꯦ ꯀꯔꯤꯅꯣꯗ ꯏꯃꯥ, ꯑꯩꯅ ꯉꯁꯥꯏ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯒꯤ ꯑꯩꯅ ꯏꯁꯤꯡ ꯆꯥꯏꯔꯝꯃꯤꯗꯣ ꯀꯔꯤꯁꯨ ꯇꯧꯍꯧꯗꯦ, ꯑꯗꯨꯒ ꯍꯧꯖꯤꯛꯇ ꯀꯃꯥꯏꯅ ꯇꯦꯛꯂꯤꯕ? ꯏꯃꯥꯅ ꯍꯦꯛꯏ ꯅꯠꯇ꯭ꯔꯣ? ꯑꯩꯁꯨ ꯂꯣꯏꯅ ꯎꯍꯧꯏ ꯏꯃꯥ, ꯑꯩꯅ ꯈꯨꯖꯥꯝ ꯍꯩꯗꯣꯛꯄ ꯃꯅꯤꯡꯊꯣꯡꯗ ꯊꯣꯔꯛꯄꯗ ꯏꯃꯥꯅ ꯍꯤꯡꯈꯣꯜꯗ ꯆꯪꯈꯤꯕꯗꯨ ꯎꯕꯗꯒꯤ ꯉꯁꯥꯏꯗꯒꯤꯅꯦ ꯑꯩ ꯂꯨꯝꯗꯨꯅ ꯌꯦꯡꯉꯤꯕꯅꯤ, ꯑꯍꯜꯊꯪꯗꯅꯦ ꯑꯗꯨꯃꯥꯏꯅ ꯆꯤꯟꯊꯤꯕꯤꯅꯨ, ꯏꯃꯥ ꯍꯦꯛꯀꯦ ꯍꯥꯏꯔꯕꯁꯨ ꯐꯖꯅ ꯑꯗꯨꯝ ꯍꯥꯏꯔꯒ ꯍꯦꯛꯄ ꯌꯥꯏ ꯍꯥꯏꯔꯒ ꯄꯩꯊꯣꯛꯈꯤ꯫ ꯀꯦꯇꯨꯀꯤꯗꯨ ꯃꯃꯧ ꯅꯨꯄꯤꯅ ꯑꯗꯨꯃꯥꯏ ꯍꯥꯏꯔꯛꯄꯗꯨꯗ ꯏꯀꯥꯏꯔꯗꯨꯅ ꯀꯣꯕꯤꯂꯩ ꯑꯗꯨ ꯊꯝꯂꯝꯂꯒ ꯃꯥꯒꯤ ꯆꯥꯛꯈꯨꯝꯗ ꯆꯪꯈꯤ꯫ ꯅꯣꯡꯉꯥꯜꯂꯗꯨꯅ ꯀꯦꯇꯨꯀꯤ ꯌꯥꯍꯧꯔꯛꯂꯝꯃꯤ, ꯑꯗꯨꯒ ꯉꯍꯥꯟꯈꯩꯒ ꯃꯥꯟꯅꯗꯅ ꯃꯃꯧ ꯅꯨꯄꯤ ꯑꯅꯤꯕꯨ ꯅꯨꯡꯁꯤꯅ ꯐꯖꯅ ꯀꯧꯔꯛꯏ꯫ ꯕꯦꯝꯃ, ꯃꯧ ꯑꯍꯟ ꯍꯧꯒꯠꯂꯨ, ꯃꯧ ꯑꯇꯣꯝꯕꯤ ꯍꯧꯒꯠꯂꯨ, ꯅꯨꯃꯤꯠꯁꯦ ꯊꯦꯡꯉꯦꯅꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯅꯦꯝꯕꯣꯛꯀꯤ ꯃꯇꯧꯁꯤꯗ ꯃꯃꯧ ꯅꯨꯄꯤ ꯑꯅꯤꯁꯨ ꯀꯔꯤꯅꯣꯅꯦ ꯏꯃꯥꯁꯤꯕꯣ, ꯅꯍꯥꯟꯈꯩꯒ ꯃꯥꯟꯅꯗꯦ ꯈꯟꯗꯨꯅ ꯍꯧꯒꯠꯇꯨꯅ ꯃꯄꯥꯟꯗ ꯊꯣꯔꯛꯂꯝꯃꯤ꯫ ꯀꯦꯇꯨꯀꯤꯅ ꯃꯧ ꯑꯅꯤ, ꯑꯩ ꯅꯈꯣꯏꯗ ꯌꯥꯝꯅ ꯂꯥꯜꯂꯦ, ꯑꯩꯅ ꯌꯨꯝꯁꯤꯒꯤ ꯑꯍꯜ ꯑꯃ ꯑꯣꯏꯕꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯇꯧꯗꯕꯤꯗ ꯅꯈꯣꯏꯗ ꯑꯣꯏꯅ ꯑꯩꯅ ꯌꯦꯡꯁꯤꯟꯕ ꯑꯗꯨꯒꯤ ꯃꯍꯩ ꯑꯣꯏꯅ ꯑꯩ ꯅꯈꯣꯏꯒꯤ ꯃꯃꯥꯡꯗ ꯆꯣꯞꯄ ꯏꯀꯥꯏꯕ ꯅꯪꯂꯦ, ꯑꯗꯨꯅ ꯉꯁꯤꯗꯒꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯔꯁꯤꯀꯣ꯫ ꯃꯧ ꯑꯅꯤ ꯏꯕꯦꯍꯥꯏꯕꯤ ꯑꯃꯗꯤ ꯇꯊꯣꯠꯅ ꯍꯣꯏ ꯏꯃꯥ, ꯑꯩꯈꯣꯏꯁꯨ ꯏꯃꯥꯅ ꯁꯨꯃꯥꯏꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯁꯦ ꯌꯥꯝꯅ ꯍꯔꯥꯎꯏ ꯍꯥꯏꯗꯨꯅ ꯅꯨꯃꯤꯠꯇꯨꯗꯒꯤ ꯃꯈꯣꯏ ꯄꯨꯟꯅ ꯂꯩꯃꯤꯟꯅꯈꯤ꯫ ꯑꯁꯨꯝꯅ ꯇꯨꯡꯗ ꯇꯊꯣꯠ ꯑꯗꯨ ꯍꯪꯒꯥꯝ ꯊꯣꯡꯒꯦ ꯍꯥꯏꯗꯨꯅ ꯍꯪꯒꯥꯝ ꯑꯗꯨ ꯏꯔꯨꯖꯗ꯭ꯔꯤꯉꯩꯗ ꯃꯜꯂꯝꯒꯦ ꯈꯟꯗꯨꯅ ꯍꯪꯒꯥꯝ ꯑꯗꯨ ꯃꯥꯡꯒꯣꯟꯗ ꯄꯨꯊꯣꯔꯛꯂꯝꯃꯤ꯫ ꯃꯇꯝꯁꯤꯗ ꯀꯦꯇꯨꯀꯤꯁꯨ ꯊꯣꯡꯒꯥꯗꯒꯤ ꯆꯪꯂꯛꯂꯝꯃꯤ꯫ ꯀꯦꯇꯨꯀꯤꯅ ꯇꯊꯣꯠ, ꯅꯪꯕꯨ ꯍꯪꯒꯥꯝ ꯊꯣꯡꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯍꯣꯏ ꯏꯃꯥ, ꯏꯔꯨꯖꯗ꯭ꯔꯤꯉꯩꯁꯤꯗ ꯃꯟꯊꯣꯛꯒꯦ ꯇꯧꯕꯅꯤ꯫ ꯑꯗꯨꯗꯤ ꯑꯩ ꯃꯜꯂꯒꯦ, ꯅꯪ ꯏꯔꯨꯖꯔꯨꯔꯣ, ꯆꯠꯂꯣ ꯆꯠꯂꯣ꯫ ꯑꯁꯨꯝꯅ ꯍꯔꯥꯎꯅ ꯅꯨꯡꯉꯥꯏꯅ ꯄꯨꯟꯅ ꯂꯩꯃꯤꯟꯅꯈꯤ꯫